MP Alfredna Parliament thamkiba wafam BJP Khangabok Mandalna condemn tawrakli. Outer Manipur Parliamentary Constituency gi MP Alfredna Handak Parliament mifamda thamkiba wafam sing BJP Khangabok Mandalna condemn tawrakli. Khangabok Mandalna sinduna ngasi Mandal asigi executive mifam mama Khangabok awang lekaida leiba Bamal Mantopta pangthokhi. Mifam adu loisilaba matungda pangthokpa paumi singa unaba amada Mandal asigi President Ningthaujam Ramanandana haikibada lamdam asida thokliba irang asibu loisinaba center amadi state asigi lengaki luchingba Prime Minister Narendra Modi amadi Chief Minister N Biren Singhana hotnaduna lakli. Haujikti lamdam asida tapna santi hanjilakle adubu MP Alfredna Parliament floor separate administration leihalloi Manipur kaihalloi Manipur da KuKi leiba yaroi haibana chingba wafam thambagi mahutta KuKi singna pamba Chief Minister Biren Sinba adu oina hairaga leire. Congress na Chief Minister N Biren Sinba pamliba asi KuKi singbu support Twribra haina maral sikhi. Lamdam asigi tungi mirolgi damakta lamdam asida NRC chatna hannaba hotnariba illegal immigrants sing takthoknaba hotnariba amadi tungi naharol singbu mayai kaba chinjak singdagi lapna thamduna afaba khunai ama semnaba hotnariba Chief Minister N Biren amadi Prime Minister Narendra Modi bu Congress na chaiba asi akanba mongda condemn tawi haiki. Mahakna makata na haikibada BJP Manipur Pradesh na laukiba warep sing Khangabok BJP Mandal na support tawi loinana Chief Minister N Biren amadi Prime Minister Narendra Modi na Manipur yaifanabagi damakta laukhatlagliba thabak thoram singsu BJP Khangabok Mandal na ngasi pangthokiba executive mifam na support tawi haiba wafam su Ramananda na fongdokhi. Central Madi State Sarkar Anina Pakhatliba Thorang Kayama Akone appreciate Ozai Amade Central Sarkar Sibul Singh Biriba Sri Narendra Modi ji Amadi State Sarkar Sibul Singh Biriba Sri Biren Akoi gi mipamasina sukimatik agatsaba ongtok saki sigi talak asida handa parliament ki mipam chathringe manungda outer Manipur Parliamentary Constituency ki MP Mr. Alfred Arthurna mana thamgiba speech ta akoi asigi mipamna strongly react tawki nungaitaba kaya am yawki haifam thokpa kaya ama crisis subnadagi yamna politicalize oiba mawongda sarkar asibu hanna saidana sarkar asibu lusingliba akoi honorable CM bu hanna saidana adugu mumagi speech aduda thamkiba warol sing akoina strongly akoi condemn tawjai padamuna harabada all Manipur se represent oraga mahak talibani mahak makoina haige khanba taragadi NRC chatna hangadabani implement tawgadabani maduki thorang paikhatlu makoi isang thonu moi law ma darkar oi reserve forest encroach toriba sing se tawdanaba kari policy lokhat kadage adugu makhal gi effective oiba policy lokhalu moi haibam thoi makoina separate administration gi mayokta wahi ama ngasi phawbada makoi gi election gi mamang or matungda moi panbalaite KuKi land demand toriba sigi mayokta makoina makoi gi oiba Manipur praja gi ihul khangna Manipur praja gi apamba madu yenge haraga makoina ngasi phawbra wahi ma palak palaite subnadagi makoina sarkar asina irang se loisinre loisinna bagdamakta makoi gi site gi yamna constructive oiba formula ama apam jalaite sarkar asibu saibadani sarkar asigi makok thongba mako inu pubiriba akoi honorable minister bu saibadani masigi muhta makoi gi site gi sima tawradi hena phani ena wafam kaya thamaba matungda ngasigi sarkar asina tawdaba taragadi makoi waro bayai maduda natana honorable CM bu replace tawgadabani sindokadabani haibig wafam asigu wafam kaya ama makoina sandoga makogi political gain phangnadamakta asigu prasar tawraga lere KuKi na su honorable CM bu sindokchaba Congress na su honorable CM bu sindokchaba adu taragadi KuKi amasu Congress ani sigi common oiba goal ama leirabra haibigi singnaba akoina phawi aduna akoina lawhandingi hojisu matam leri hojik session chathari Manipur gi laidiba praja singi ihul amadi apamba adugi matunguna makoi lawba kari makoi na ngasi phawda kari maram gino akoi gi separate administration gi matangda wahi makoi na palak plaitri mase akoi am nunga jade ai nojing mathak panjagi basing do makoi na
चाननमक मणिपुर प्रजा की खनब तारगदी मणिपुर प्रजा की इंटरेस्ट लेबो ओइबो तारगदी मखन की फ्लोर दा मखोन लाउरगा मखोन हजिक पालिबा सरकार सिग पुनिंगजे मखोन चिंसिन थोई हाबसे आई थमजगे।